ꯑꯩꯅ ꯊꯣꯡꯕ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯁꯔꯨ ꯍꯨ ꯆꯥꯕꯅ ꯐꯩꯌꯦ ꯃꯥꯏ ꯄꯦ ꯇꯨꯞꯄꯒ ꯑꯣꯏꯅ ꯊꯣꯡꯉꯤꯁꯦ ꯄꯦꯁꯦ ꯇꯨꯞꯄꯒ ꯄꯦꯁꯦ ꯇꯨꯞ ꯍꯥꯏ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒ ꯑꯝꯕ꯭ꯔꯥꯒꯥꯠ ꯕꯖꯥꯔ ꯆꯠꯁꯤꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒ ꯆꯠꯇꯣꯏꯅꯤ ꯏꯆꯦꯃꯟ ꯃꯆꯥꯅꯨꯄꯥꯅꯦꯕ ꯏꯆꯥꯅꯨꯄꯥ ꯍꯥꯏꯁꯦ ꯀ꯭ꯂꯥꯁ 11 ꯀꯥꯔꯦ ꯑꯗꯣ ꯃꯥꯅ ꯊꯧꯔꯅꯤ ꯑꯩꯅ ꯇꯣꯡꯉꯅꯤ ꯑꯗꯨꯒ ꯆꯠꯇꯣꯏꯅꯤ ꯕꯖꯥꯔꯗ ꯑꯗꯣ ꯀꯩꯒꯤ ꯆꯠꯇꯣꯏꯅꯣ ꯍꯥꯏꯔꯗꯤ ꯍꯌꯦꯡꯁꯦ ꯑꯩꯒꯤ ꯅꯤꯡꯊꯧꯀꯥꯕꯅꯤꯀꯣ ꯍꯌꯦꯡꯁꯦ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯍꯌꯦꯡꯗꯒꯤ ꯍꯧꯒꯦꯅ ꯇꯧꯏꯅꯦꯕ ꯕ꯭ꯔꯠ ꯊꯝꯒꯦ ꯇꯧꯏꯅꯦꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯤꯡꯊꯧꯀꯥꯕ ꯑꯩ 9 ꯅꯠꯇ꯭ꯔꯒ 13 ꯆꯔꯥ ꯍꯦꯟꯒꯦꯅ ꯇꯧꯏꯅꯦꯕ ꯑꯗꯨꯒꯤ ꯍꯌꯦꯡꯒꯤ ꯍꯣꯜꯃꯜ ꯈꯔ ꯑꯗꯩꯗꯤ ꯕꯖꯥꯔ ꯈꯔ ꯑꯗꯨꯒꯤ ꯆꯠꯇꯣꯏꯅꯤ ꯕꯖꯥꯔ ꯈꯣꯔꯣꯁ ꯈꯔ ꯇꯧꯔꯅꯤ ꯑꯗꯨꯒ ꯍꯣꯜꯃꯜ ꯈꯔ ꯂꯩꯔꯅꯤ ꯑꯗꯨꯒꯤ ꯆꯠꯇꯣꯏꯅꯤ ꯅꯪ ꯌꯥꯎꯗꯦ ꯒꯥꯔꯤ ꯐꯝꯃꯦ ꯆꯠꯂꯦ ꯅꯍꯥꯟ ꯒꯥꯔꯤꯗ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯃꯥꯏꯗ ꯀꯩꯅꯣ बजार यौरे तो बजार खुदोबदो मागिदो कनो तौदेबा नहान पुबदो खुदोब सानबदो कनो तौदे पियम्मेबा मांगोंदा दो खरा चाउथो लवाए मा पुरगा साहौद्रेबा दुना चाउथो लवाए दुमुक चाउथो लोइदोइनी हयें कनो ले लफोइसे तांगमना तांगकेबो कायरमे मा बी खुदोब सारमबदो दो अमुका लाए खुदोबदो कनो तौरमे मांगोंदा चाउरे मांगोंदा पिएबा अदुना खरा चाउथो लवाए सिबा याद्रे माना सिनिंगबो खुदुगा ताद्रे लफोइसे लौरेबको अदो सिगा खोलमो खरा लौरे हयें शिवरात्रिरा खंगदेने कइनो मन्याय हयेंसे हयेंसे कइनो मन्याय दो लफोइसे तांगमना लफोइसे कइनो हुबुद्रागा हाइरैने सिबु लफोइसे हुबुद्रागा हाइद्रैने खोलमो तांगमना कइनोने अदो से लौदे लौरे इथोंता बाजार तौबसे वादोरि खुदांगा सिदै अदो यामना पोचै कोइना लैना लैररोय मथौ ताबा खरा तंग लौरगा दum चतख्रानि माना सिबा खुदोब साइज का पिरै ngasigai खरा चाउहल्लुको ममा काइना मासिजे खुदोबसे सिनायबा अदुम जुमदा सिनाबदो हैना पिथ्राइगिने साकुन हैना पिथ्राइगिरा खंगदेने अदु सिहनबा नेपाल पैसा आरा गइनो ने ऐना नेपाल पैसा दो अदु माउ सिहनबने बसेजे ngasigai खरा चाउहल्लु काइना हाइरै माना साइज का पिरै ममाना सिgai खरा चाउहल्लु ममा काइना अदु साइज पिरै अदु सुमाइना चाउहनबिरगा खरा पिखरे माइ लुपा साबदो अदु पुहनबिरा चखरानि तांगमना लोय ngasiजे कइनोने पोचै तांगमनिने लफोइ सुतंग चाउबगदो लुपा 90 जांखै गै लाइ लाइना हाइदोरे लुपा 10 35 कुन्ना भंगदबा लफोइदो 90 जांखै गै लाइ लाइ हाइदोरे तांगमना लोय यार लाइट ngata tia se phujabna loigre yong ne a samang sane mamme yom yorokpada mamme le tulu mamme to aine tu acha bi le bi ba ni bagisa làm gì đâu mama cha se ma chubi gale rabi mana ko loi chole rabi te jong hale room si ta changa di camera sa me seng de ma pan tho di ne camera se me seng hamra hale aduga dinner gi amuk thongurani hijang thongdoi ni pyong doga chicken thongdoi ni chicken laurei ba ko video do lorok tre bazar da खरस तौबगी मैमा वीडियो द लौरक्ट्रेबा चिकन थोंदोइनी चिकन थोंगनी अदुगा
hꯧꯖꯤꯛ ꯊꯣꯡꯉꯁꯤ ꯃꯌꯥꯝ ꯑꯍꯩꯕꯤ ꯁꯥꯔ ꯍꯦꯛꯇ ꯊꯣꯡꯗꯔꯛꯑꯒꯦꯀꯣ ꯑꯍꯩꯕꯤꯒꯅꯤ ꯁꯥꯔ ꯑꯩꯅ ꯊꯣꯡꯉꯛꯇꯣꯏꯁꯦ ꯊꯣꯡꯕꯗꯤ ꯃꯌꯥꯝ ꯑꯃ ꯊꯣꯡꯉꯦ ꯑꯩ ꯊꯣꯡꯕꯁꯦ ꯍꯥꯎꯏꯁꯨ ꯍꯥꯏ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯤ ꯄꯨꯝꯅꯃꯛꯅꯀꯣ ꯍꯥꯎꯏ ꯍꯥꯏꯌꯦ ꯍꯥꯎꯔꯝꯕ ꯊꯣꯡꯕ ꯍꯩꯔꯝꯗꯧ ꯃꯥꯟꯕ꯭ꯔꯥ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯗꯥꯏꯂꯣꯛ ꯑꯃ ꯅꯤꯡꯁꯤꯡꯉꯛꯏꯕ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯀꯩ ꯍꯥꯏ ꯈꯪꯕ꯭ꯔꯥ ꯑꯩꯁꯦ ꯑꯩꯅ ꯊꯣꯡꯕ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯁꯔꯨ ꯍꯨ ꯆꯥꯕꯅ ꯐꯩꯌꯦ ꯃꯥꯏꯕ ꯐꯥꯒꯤꯗꯣꯏꯕ ꯍꯥꯟꯅ ꯑꯩꯅ ꯈ꯭ꯋꯥꯏ ꯑꯇꯣꯝꯕꯤꯅꯤꯅꯀꯣ ꯑꯗꯨꯅ ꯍꯤꯟꯖꯥꯡ ꯆꯥꯛ ꯀꯩꯁꯦ ꯌꯥꯝ ꯊꯣꯡꯉꯛꯇꯦꯕ ꯑꯩ ꯍꯥꯟꯅ ꯌꯨꯝꯗ ꯆꯥꯛ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯍꯩꯔꯦ ꯍꯥꯏꯔꯒ ꯃꯥꯅꯅꯦ ꯅꯣꯛꯇꯣꯏꯅꯤ ꯈꯪꯉꯕ ꯆꯥꯛ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯍꯩꯔꯦ ꯍꯥꯏꯔꯒ ꯍꯥꯎꯇꯦꯕ ꯍꯥꯟꯅ ꯑꯩꯅ ꯊꯣꯡꯕꯁꯦ ꯑꯗꯣ ꯁꯤꯗ ꯂꯥꯛꯑꯒꯗꯤ ꯑꯗꯨꯝ ꯊꯣꯡꯉ ꯄꯨꯔꯥ ꯍꯩꯔꯦꯅꯀꯣ ꯑꯗꯨꯝ ꯇꯧꯔ ꯑꯗꯨꯝ ꯍꯩꯕꯗꯣ ꯑꯗꯨꯅꯦꯕ ꯍꯧꯒꯗ꯭ꯔꯥ ꯃꯥꯟꯕ꯭ꯔꯥ ꯃꯌꯥꯝ nong tare nong su tare ngasi hinjang thongise pe tuppaga oina thongise pe se tuppaga oina thonge da thongine thongba lore aduga mapanda dum chadoine akhoi kari sai mapanda dum cha